खुरुमजरी नॉर्थ विंडो टीवी ने संदोक्चरीबा न्यूज एनालिसिस में काबिरी बपुम मपु अहानब मक्तदा तराम लोक्चरी ngasi Imphal da phongkiba maruiba pauche singda kari karama maruiba headline sing yauribage habdu khananina bagidamagda aikhogi studio se link sinduna laibire mingwena panjarabda oza Dr. YENGKOKPAM DHAKESHWOR author and columnist oza bo hame bakada North window gi maikeri taram lokcheriza oza ngasi gi analysis ari makha chathara poina ngasi gi kogi pauche sing asida कोई हेडलाइंस ओना फोंग लिबसिंग असि एबदंग थमजगे ओजा असंगसि गी अहान हेडलाइंस असिदा कोगी चोचापुरगी जोमी फुरुकी लुचिंग बसिंग इम्फाल दा लाकलगा चीफ मिनिस्टर गा उनख्रे तंगदु लेताबा हंचिननबा लेंगाकना होटनरिबसिंग असि सगुतकनी जब मसिंग ngरang कोगी चाही अहुम हेना हेलकलबा इरांग असिगी मनुंगदा कोगी मतम कुइरबगी तुंगदा ngरang असि जोमी गी लुचिंग बसिंग ना चोचापुरगी इम्फाल तमना लाकलगा कोगी हानगी कोई MLA है बतारे बुंगजा लगी रबा बुंगजा के बाते की मचान पागल होने ना कोई बाबू परादा लाइबा CM की सेक्रेटरीट ता कोई CM चीफ मिनिस्टर युमनाम खेमचांगा उनादुना वारी साना खिबगी पाउदम अम लैरे ओजा मसिदा कोई तंगदु लेता बा हजने बा मसिदा कोई लैंगाकना होनरि बसिंग असिदा सगतकनी हाइबगी वाफम सु पल्ली मसिदा चाहि अहुम हेना हेलकलबा इरांग असिगी ख्वाइदगी कोई होरकफम ओइबा चोचापुर बेस तोबा जोमी की तोंगा तोंगा लुप अहुंगी मिहुत सिंग असिना ngरang चीफ मिनिस्टर वाई खेमचांग उनबा सिदा कुइरबगी तुंगदा अमुक हना इम्फाल दा लाकपा फंगबा असि नुंगाइबा पोई हाइना फुंदुक खेबसा साइतांग जा अहान बइना कमाइन थमिबा एमकु वाफम से अहान मक्तदा नोटिस विंडो टेलीविजन की अयोकी न्यूज एनालिसिस मियंग ताबे पुनो पु इकोनोना खुनजरी लिलिन मसे खुना तोंगान तोंगान ब मियंग खरदगी को अदुम एनालिसिस तौबा याय मसे अहानबा अखोइना येंगबा याबा मियंग से पॉलिटिक्स की पर्सपेक्टिव तगी थमजगे 2027 दा एहोय इलेक्शन अमा मणिपुर की एना प्रिपेयर तौनबा मैम हौनरी को हारिबा फिबम से अखोई करिगुंबा मसी स्टेट सी द नॉर्मल सी अमा लेत्रदी हाइबा इलेक्शन जी पांथोकपदा खुदोंग चारुदुनेबको मरमदे लेरिबा अखोई इलेक्शन कमीशन दा मणिपुर द इलेक्शन पांथोकु मतमदा खुदोंग थिरोय हैना मोगी आईबी की रिपोर्ट तगी द होम मिनिस्ट्री की नत्रगा लेरिबा इंटेलिजेंस की रिपोर्ट तगी मदु इलेक्शन काम पांथोकपदा खुदोंग थिबा थोय हैना मदु रिपोर्ट अमा तवम दरकार लेबको when conflict arises in particular areas हाइतारे को अदुगी पोतु करिगुंबा माय सुम इरांग थोक्तो नोमि कामना दना संगना बे यादे अमा तौदेने सुम लेतारगदी हाइबो पोतु मदुगी पॉसिबिलिटीज हदर कदोरिने अद सीडी ngसाई लेरिबा होय म्याम लोय खंगरा ngहाने हाइना लाकपा पोट म्यामनिना सेंट्रल गवर्नमेंट की करिगी हाइरिबा म्याम सिंग असि हाइरिबा थोइबा म्याम सिंग असि द मोयगी कनो म्याम अमा यावी खोली इंटेलिजेंस की नत्रगा मोयगी अपाम मणिपुर अमा सेमनो होनबद मदुई कनो म्याम लई हाइबनिना हाइरिबा म्याम सिंग असे इलेक्शन पांथोकबा याननबगी सिचुएशन अमा माय नॉर्मलसी अमा हलकनबगी दमकता सिचुएशन अमा लाकनो होनबा कांदा मदुदै द हाइरिबा मागी मकोकता लेरिबा पिन पॉइंट मैम सिंग अदुदै द को सिदा नते होय कांपोपिदा सिमिन सो ओपा यारबा याबी फिल्म द ला यारेना मा ओकने हाइबी फिल्म यावरो इतना को सुम मैम सिंग से होय येंग कांसिदा मसी अखोइना राजनीति की ओबा पॉलिटिक्स की ओबा मियंग ले येंग तारगदी मसी इलेक्शन अम पांथोकपा याननबगी मागी प्लेटफॉर्म अमा सेमोकप्रा हाइबगी आइगी स्पेकुलेशन अमसु लेको अदुगा अनदर ऑप्शन अमदगी येंग तारगना लमदम मसीदा थोइबा प्रॉब्लम असे लोशन हाइबसे अखोइ तंगाइ फदना मिपुम खुदिमना खनब पोट अमदी ओइरिबनेबको अदु ओइबनिना मरम वरकांदा होसे अखोइना येंगदोसी प्रॉब्लम अमसी होइदा लेरे अदा अखोइना अहानबा थिदोसी लेइबा प्रॉब्लम सि करिनो अदु अखोइना पाइ वरोइसन सिना करिनो हाइबा अनिसे मेक सेमम मथौ ताय अखोइदा लेरिबा प्रॉब्लम सि करिनो हाइसि खंगा मतुंगदा अखोइदा लेरिबा प्रॉब्लम सि की मतुंगदा अखोइना पाइ वरोइसन सिना करिनो हाइबस अनिसि मेक सेंगद्रगदि प्रॉब्लम सॉल्यूशन बे यारोय अदुना हाइरिबा सिंग अदु अंडरस्टैंड तौनरपगी स्टेज अमा लाकप्रा हाइदि प्रॉब्लम सि करिनो हाइबा पोट अमा अंडरस्टैंड तौरप तारगदि वरोइसन अमा थोलप याबगी पॉसिबिलिटी म लेबको अदु वरोइसन नुना करिनो प्रॉब्लम सिना करिनो हाइबसि हान आइडेंटिफाई तौर मतुंगदा मीन समा खोइना मदुगी उपाय अमा लोइसनबगी उपाय अमा थोलकनेबको अदु नतना प्रॉब्लम सि अदु न हौबनी अदु न इंजन बनी अदु न दान अदु ने दान तौनदना सुम मदु रिटालेट तौली तारगदी प्रॉब्लम सि नेवर एंडिंग सॉल्यूशन अमा ओगेदोरिनेबको अदु न मरम वरकांदा स्टेट असिगी लेंगा अमा पालिबनी लेंगा असिगी हानबा
priority si kaino haiba kanda hojik leiriba conflict situation miyamda trust deficit ama leiriba leiba asigi lamdam masigi mafum khudin mugda satpagi free movement tawba yadabai kari phi ama leiriba mayam sing asa masina masigi novel sisi hanjelan basini haiba sina state asigi lenga asigi magi hoji hoji oiba primary magi gaitare yamna primary oiba magi tangai phadana tawdaba yadaba yamna priority oiba thaba amase maduni hena hosilo focus tawraga leidana ko aduna maram adugi part amoina magi leriba government ke le mechanism mayam sinara kanda masi kamaina tawgade haidana maduda leriba pot mayam singsi macet mayam solution ji porakpati yawba yaba mayam pusalakan sida posi adu si hai hedana tab porakani haibai dina deko hayeng namu kari pa khumla khatuno haibana khangbza na tebo ko amo adu akhoi yaudi harak pai na taga madu moi kano kharani haibai anything whatever may be happening ko tholak tabdi oisun tholak pai ya haibu ko ana sum tholak tadana sum sakibo itaragadi manipur si tangduita phiu ama hanjelak pa taragadi yamna phaba phiu ama oire hana adum akhoi mya puna mana khoi longna gane bu natadana sum laiba problem si kai no si khangdana amana du hawa hana adu taragadi akhoi the human gi civilization haba akhoi gi pot ase masi akhoi mangi ne bu adum naturally adum ma extinct tawba ta bani kan sum phuna ledi loiba nai da loiba ka da mut pata bana trane ana pol myam sing ase ana pithribi gi leriba jaga thoiba conflict sing si kamaina resolution logi kamaina tawgi haba myam sing si gi analysis myam nei nang ngani government gi leriba mechanism myam akang hai myam leriba ni na ko adugi through myam magi kano possibilities mayam sing du sinara kanda posing se kamaina lakpa yagada ge haibudi kongthang amana government na paikalak kanda madu gi zomi gi kari gi laiba mayam sing ado madu unadana ko da kai do akoina haiba podo akoina madu khoi gi afaba step amani haina lodab di yaroi dana ko maram da khoi mayam punam maksi tangduta pami haibina zomi laiba kamu do khoi sida kanam ta thing de dana ko aidi thing ba kasu leite bu moi hata moi do koi keno na oyada na traga web ta moi keno tharaga simis da mung do phagolak ban na te moi lambi de la ine bu adigi mayam moi kan tawi ne bu sim sang ine bu adu si press ta thole na bu hangi do ine bu sidai da mo koi do shape oi ne bu shape oi na sala bani na adu taga di mo koi gi trust sama mo koi na sida building tawba hor ane bu adu smai taw na sini sini an akoi si kaina be yaro do pot amani laiba pot mayam si possibilities mayam khana rakane bu adu kandu da posi aidi resolution si lawr kane na khale adu ga taseng na manipur si khoi laiba puna maksina apunba manipur amma legi haitaragadi maside da aina thamjaning ama khakti idea of manipur haiba sima koina establish tha bataragadi masigi idea of manipur sigi universality ama de khoi hana find out to ta bane ko madugi universality duna karai bokta extend tori madu keno do karai bokta madu expansion madu karai bok yauri karigumba madugi expansion dugi idea of manipur sigi magi laiba universality sigi mapanda laiba lam area ama akoina madu occupy tawni haita gadi madu question of imperialism yawi question of colonialism yawi responsibility na kaino habi issue thola kane aduna leiba posi yamna tarai ponna te akoina apunu manipur ama thamsi haina khanba miyoi leiba taragadi lamdam sida leitragadi khangre ko leiba taragadi madu universality ama hana puthokadaw ne adu universality da yana ra kan du ne ba koina pot ama lakadaw si bu kaweba koina resolution lawro conflict ama resolution lawba taragadi ma universality ama da laktragadi hypotu yaro ko na majuna tragadi akoi universality ama koina identify to ngamdragadi lariba posida aigi dominance aigi adu ada aigi heritage adu adaina masida aduna kanda wakhandari idea of manipur haiba idea of manipur haiba sida idea of manipur haiba miyosing adugi marakdagi idea of dominance yauraba idea of madugi imperialism gi issue yauraba colonialism adu tagadi madugi university tu madu kangjai phujai na ga manga to khane bu adana masigi leiba mayam sing asi am aruba kaino amani paita yagada banate ana masi thajana bam sangi adu pun lemina bam sangi adu mathakta aigi wakhaldagi asengba aigi pungdagi aigi kaino ma madu leiba ma sange bu ko adu leitragadi posi yaroi da banina sigi mayam sing he tamna soidana lakane na khale adana leiba ma akoina sidaida akoina idea mani sanaga da akoi chahi adu ki mamangdagi adu tarobane adu ada haibuna singu mayam sing ado adu su leisenu leiba pot khakta duna akoi gi hata manipur ma lepa yagada banate anou bu kari
hapsen gadage anoba vision kari kai legadage hauzik leriba mindset sina kari no ngasi gi mindset sai shame mangda leriba mindset tu da akhoi adum stick tawba yagidra adu anoba kari update tawba dage haibase akhoi gi miyam sina khanga dawne adu khandragadi maduda haiba potu gi anoba manipur ma thokpa yaroi haiba pot miyam singa se akhoi isam samne ta lawba yaba nate puno miyam puno moksi akhoi nainara kana khana kana akhoi isa isa gi pungdagi leiba miyam sing puken sengna kana tholakadabani haiba phumse ai sumaina thamningi hanbagi masigi posima yama chumba wafam ne ozan thambigi boza oza mathang dam lak chage scott jawrabasu sel mun hanganu haibada lengak na hoi haidre oil tanker gi driver singna steering pai daba hokre oza ngarang sa kogi national highway 37 sing asida kogi illegal taxation kogi chathabagi mari leinana oil tanker sing asina kogi steering thadok pe khongjang sing ngarang dagi hokre adubu petroleum ki product sing asi kogi KFNP digi director na phungdok pai matungina di petrol numit mapan ni diesel gi numit kun manga kerosene numit kun 38 chakthong gas numit 8 ni gi stock ka lai mi pai bi ga nu hana KFNP kano PD na kogi highway hapatare oza masida oza miyam na su thau phanglaroi dra haibagi mi pai ba ma pokpa kogi panglai da kogi pakhat bot lai haiga dra kogi ngarang degi su ure kogi thau aw adugi sigi matang chila phosa oza stock ka sum ayam lai ri hairi kogi KFNP digi director di adu sai matang oza kamaina thamini ni ngasi bawda koina sathare ba kaino se mogi stock record ki matung in leirangani ko adu stock record ki matung in lei haita ga su moi government ge du highway wani madu loina mak public ta distribute tawro eba maram tangai phadaba government ki lairiba machineries mayam sing asisina na bagi ko hojidi conflict situation matang boi bani na moi government all depot sing da tangai phadana logde ya da ko ta mai reserve tawde ya da mai pot ama soidana leigane bu ko adugi mayam sing du reserve stock mayam moi ro kholangani calculation main thing problem de steering pyro haibasida pusalak palep kani haipa kakta nate store khoi depot dagi oil depot kano da khoi magi khoi retailing kano singda oil depot dagi khoi retailing saiching da ko thau pu se pu bu su lepkani haibasigi waina kujong sogri pu bu yaro ebo ko ai stock lai haita ga jo stock tu khoi pukhi dagi ising du pamna siang paning khang de amani khang de kano ma upaya ma lakta ga natraga di kujong no sogri porok pu yaro idana o kano singda khoi retailing outlet mayam singsida si adu ka mai manage to gada geba government to wana gari khoi wire ga natra khudak ta to ga si na do ibra kai do bina government mechanism to puthok ga dong ne ba thau di phang na tre da no je thau oil pam no thau pi tre da ram di oil depot gi thau pam singda oil pam singda thau du thar da mi na natra mai le je ba du ri no mo de loi ba poni ma shu mayam lai na re khoi ju thau ha no phang de lambi da dum lai da na ko situation se dum masigi posi adu government masi kamaina wari buri sanari hai yam thuni yana ba porok pai hai haina hai porok padi oisanu ko aduga manipur da extortion toriba sigi leiba mo sidi heman gara bane si kamaina government na kamaina asuk sang basi ngasi ngarang khakti wante hek manipur sina hek keno torok padagi na hoji boksi da oil tanker sing da toriba natraga prinjak puthok pusin toriba mayam sing ase masigi tolerance ki limit tu wa malan gi baine hadang aham busan ten toru samang sum yam tawre da no si mayam sing ase aduna sigi mayam sing ase matam pumbagi oina solution am porak na bahai bose pali balengak matam matam dugi singna honadradi adu ka ka main tawni akhoi na lisang hona ruya brane natra ko adu hona ga dawni mayam chu masida akhoi gi cooperation piga da bani leiba mayam puna makse yam thuna haiba pot mayam sing se akhoi athuba matam da yana porak tu na mayam gi awabase kohan nawa khoi gi lengak sina akan ba thabak lokhat piu haibase ai sumaina thamningi yamna chuma pham nyoza zamathang dam lak chake imagi mairana manipur legislative assembly gate sholon shin kre suzara yauna numit nupi tare fazin kre fazin kiba sing thado haina thomi singna lamfel police ta thomjin kre ozamasi khogi hojik state asida thokliba irang asigi matangda khananabagi damakta special assembly mifamama kauduna khanagadabani haina garang asi khogi assembly da khoi khongjang thomjinduna kongjang junction ki bagi imagi mairagi president pi khoi masudaka khoi kongjang junction laba matung da khoi police na khoi imagi mairagi thomi tare habatare police na fazan kiba amadi thenga ba matam da khoi thado ki bagi pausu yaure oza sa matang za junction liba kongjang ima hoina khoi lairiba khoi situation ase za kamaina ka thambini oza masi kainone da khoi da di masi kai khoi ge dum normal situation ai du oile re poponi da sina da han man te dum taw le re do state ki le ri ba magi agency ma le ri bani na
hojik leriba state ki leriba lengak adudeida hairiba kanagumba kharana movement tawbo kopa kaidoba adudeida ngasai gi makoina irang tholakani haidana machine hena akhoi hojik leriba peace and the tranquility asa asidagi hena phiwa ma ka helakani hena state ki keno singsina madu loba taragadi hairiba madu da yawi mi sing phajan ba punjan ba je state ta han already prerogative makoi da right leigrabane police ta my judgment leitring da pung kumari bokti my custody da ma thamba yai kholi haibana se moi provision leibani na madu gi manungda makoina karigumba khara hairiba singsina unwanted situation ama oirak yai hena khalaga phajan ba oiramgani hena khallebo ko aduga madugi maral leiba leitaba chumba chumda bai dudi kona wayang adoni na adu state tadi mauda hana pungku mari bokti detain to wi yai haba mawnda grant ama pithokhrabani na madugi manung chana mari thabak to lokhalak pai wane ko aduga irang haiba manipur sidadi sina chummi sina lali haiba gi wa leitre adum manipur sidadi adum akhoi dadi masi normal lena dum lowa dum leira pot ne ko akhoi leiriba position se it is not an new normal never. A new normal. It is not a new normal. It is a adum normal never. See, person. Adum masirida. So don't my perspective. I don't never go on. Nan masum by the court na judgment. Piga dam niya matawad ni adum mo iseng heli ba kongjang adu ada mayam sing asidi manipur di kongjang asidi loy ba nai draba adum chata adum le ba ama highway assembly pamu highway na traga adu tawya anything whatever demand do demand ne buko adu akoi sida kongjang haiba iho haiba si adum leptana adum taw le ba poni tawri ba pot adu deida kitang hena hengalak pa kangkhalak pa kitang kana tawbata mai mob control tawna na ba khona phajan pujan ba adu tawai di state ki prerogative mina madugi manung da thaba ama lokhalak pai wani adu ga thoidong na masidi aidi masina ga kano side daga leibak sina mana taram gani tra kai do masina ahong pur kani ga ide aidi kasu khanba leite bu ko adu ga manipur gi lari ba posidi adu hayeng kona lengak ta silak pa pam do gi miya do to tongam ni adu na madu gi kona gi wani adu ga situation asidadi si na hena mana taram gani koni ga naga koina ga khalu lau ya ponte adum manipur mai normal krese adum satham to satharak pani na iris main thamse hoi sir oza mathan dam laksage kumja lising amaga chamapan amadagi lising ani taramathoi fawboda kuki missing chada chanipa ngapigini chamapan ga marfu ga taruki changda hengalam le asangkasa ozanga si khoigi manipur kumja lising amaga chamapan amadagi kuki furuki masing asi lising nifuma thoiga chaniga humpu taruk leiramba adu lising aniga taramathoida lakh mariga lising nifu nipanga chaniga taramari leiduna chada chamapanga marfu taruki changda hengalam le haina khoigi native people's committee manipur ki convener asangka sana phongdokreza masi khoigi the question of inclusion citizen census and demography haiba hiramda guwahati danga pangthokiba national level lecture amasung civil society organization singi khana nenaba gi thoramda wafam si phongdokhibani haiba ta yoza oza masi khoigi hengaliba masing ase khoigi aduki mati hengat khare yoza masi hoji khoi gfd nasu yam kana changseli hoji census ki batang dasu hoji khoigi masigi hengalabi ba khoigi lising amaga chamapan ga amadagi khoigi 2011 fawda hengalabi ba masing ase lakh mari khoigi pulapna total asi khoigi lakh mari ga lising nifu nipanga chaniga tara mari ni haiba sini oza sakasa phungtuk piri sa sai ba khom sa kamaina ga diging be masi pause oza masidai aina masigi potsidai da yamna masi akoi da naina reisi masi area si kuire. The problem is highly bapot ase da yam luridi manipur gi census ki kari gi adu ge da gi tawna na government ki kai gi tawna mayam sing ase da madugi akhoi na saida adu tawda tawena warep lobuna tongan bamni ko wa khoi gi law khomna tongan bamni ko madu tawna bugi warep lawna bugi power structure da lady ba musing adu da highly ba kaino dugi haitare machine hengala iba adi hengat pada koigi support tawriba kaino sing haitare adugi power structure gi mission yoksang rabane ba this is the basic issue ne ko aina lawbo khongu to adu ta power structure yoksang gi targadi haiba sing adan wipe la ropa kanda madu mokhoi gi power da akai ba malakpani na madu mokhoi na kamaina tawudagi haba pot asine ba laiba issue di ko aduna lariba policy da hoji yamna laiji adagi manipur da thoiba problem su adugi mayam sing aduga mailena pot ama oin lariba ni dana ko adam masideda option ani ne tholai se amana lariba masing di akhoigi lariba population gi census ki masing asi dei da lariba pot si fake ni haiba haidi
masing di yauraga mi di leitaba ni haibama adagi masing du yaung mi du yaung lei haibama argument ani neba leiba pose aduna neba NRC update taw adu taw ada taw gaina haiba pot myam sing gena 50 do oigera beziar oigera amado oigera NRC update taw matung da madugi pot myam sing da SI akhoi SIR pangto special intensive revision election ni pangto pakanda hojik manipur ge voter lam lising yang khai nipan longkak pa yabagi possibility lei re na moingan ama thokhiba mai thengna giabo ko si mayam sing si kamai taw na adu supreme court na mo haire leiba pot myam sing adu SIR da ka e haidana su SIR taw ga electoral roll da ka e haitaraga su madu citizen natti na interpret tawudi yagiroi madu further verification tawgi dawni haibam su leidi bane bako lakane bako laiba myam se kari gum khadi thoedana akhoi u kari gum ba ama sanghen matam da haiba pot myam sing asi da phayeng tureng tawba khadi voter list yaure haiba simadi akhoi hoji public domain da thokpa hora ane bako manam de election SIR tawba ka na kakhiba khoki ba kai tawbu yaro target aduna sigi pot myam sing ase adi actual figure da hoji leidi ba Oza Sankasana Haiba, Oza Narendra Tamiba, Magi demographic specialist man, Mahoi Lori sing a si Haiba Mayam sing a si a sing da Natraga Lady Kun sing Aduda, Yumdong Dong Shalaga Sing Tiraga, Muna Torubagi report Amtana Teba. Hoigi got census na Piba 2011 census the former data dugi Sedu Nebuko. Hosik Yang di data the lady Posiga actual figure the labor Anisha Cam matching with matching with the Yaw the machine a kite Hapselino. Adigi Yaw the Buduga can do in a color of the lady population give my red chair, ratio chair. A she only lady was in a Karaiwa, they know. Put Amata native Tiduria Memanipuridi. Lady Port Mam Singsi, Karigumba, Hari Machine Hangalama, Suyama Mayam my Kamai Miyamana, Sahimada, Aidanako, the Angang Amana, Kanoda, Miyamana, Sayim, the Masasama Pokuntapo, private issue, Tolakadori Nebuko, some Hangalagadi, Ade Adukamito, Habama. Then Karigumba me let them dragana, Kamaito Gino Hibama. I let them magan lady Manipugi issue say, Yam the chronic whatever issue of Manebuko. Luridi, high mayam sing as Shamdoka the Basadoka the Batawuba, me sing Mioi Kayama, high reversing a sida support of Masibu Chumena Kanba Moi Wakanda, Masita Udrega, Quaking when a Kanba, Mioi Kara, Mioi Mayama, Manipugi power structure, Sanction Grabanema. Officially winner. Adu Tagadi, high Kayam. When a struggle ten of the Kayam Wani, and Masi Taraibo or Dori, movement Kral, Laubokatan, Yagada Vanate, Aduna. Lady Bapur Miam sing as a Puna, Away, Wakal Tamina, Musango. Sina Quera Karikari, Karakadori, Kamaito, Guru, Hibernation of Pomiam, the mechanism Miam sing the Kanda. Other than them, Tauru Miam sing as a Miami, Loriba, Port Miam sing as Sida, Masibu Yadi Hena, Lady Constitution, Akaiba Miam Punamo, Lady Miam Punamo citizens in Cantona Ball in the Apunamo to Honor Miam Punamoxida, Santana Karigi, Mitumsel Labor, Highway issues in Evolution. Maside the Mugi interest Carino. Highway Miam sing as later that I later see Yadre, Kota Mokona, Madugi Port Miams in the Canton of Bocado, Yam Tuna, mechanism of Semtrino. Adu Shem the Shembe Mota, Lady Madu Shemo Hibamando, and a pool and say, and Launa Police, told Lady Madame Carino. She may am sing as she never win was you want. Adutagadi, Centerna, Lady Balinga sing as in Indian Stena, Manipur the Karamba design to state of Mona Pamige. I will hang us a quiddy tolerable. I'll seek a maintain again, I will see a queen, while longer than ever. Sigi Port Miam sing sin labor Port Miam sing a set. We Hanbadia de, she may am sing a sequay, Punna, a way Tenamina Gadawani, at a Tenamagi Pangalun Mangi Matanda, a quay Murkadorino, and a side of Yam sensitive Ariani, I net a Sidanga Suyakadamnate, and a quay Puna Maxima Shida, Lajiba Tawangamba, Tawang, Number Mayam sing a sinner Tarotragadi, a quena Kari, and over Pedam, who the gay Hibase, Masisho. Madu preparation am to go down name. Aduna Tragadi high put names King Mugi Pambi, they will do name. And I issue mine at Taming. Was a matter of Laxaki. Class 12 exam the Mitoi Mian, but my racing incentive Yentokre. Was a Masiki Nara, Quigi, CM Nahabatarek, Quick Council of Higher Secondary Education, Manipunaloba, Chahiki, Higher Secondary Examination. Mitoi Mihelak Palangaki School singing Mahiri sing the Piba Incentive Award sing Narang Chief Minister Nang Kim Chan in Tokre Habatare. Ozamasidat, Kogi Tok Liba, Watok Lantok Mayam na Kunagi Young and Saru or Education si Chow na Sokal Haina Kogi Honorable CM na Sungarang Fundokre. Oza 2019 dagi school Fagatan si Haina mission mission the Langaki Mahiro Shing sing Habatare Mahisangasi Kadai Fauba Kogi
ahong balak na bagi hai ba wahang asi ni oza adaga lainai khoi mahai sang asing asiga khana ba changdam na ba marak asida lenga ki mahai sang asina kadai fauba yoba ngam ni bagi hai ba wahang asi ni oza lagri ba oza kamai thanbini masi yam samna thamjage aigi oiba motagi di ko aigi di aigi tongan ba aigi hypothesis aigi thesis leje ba ko education gi matang sida di primary level bo ki standard ama bhogdi government ama se fully responsibility lawgarabane maside the privatization haiba poche up to standard ama bhogdi ko standard class 10 bo bi 12 bo bi maside da akoi gi privatization to ba haiba se masidi akoi da social disequilibrium thok na ba masa amane ko masi prithvi gi education system amata da leram to phai haina haide to ba leram badi ai atop lebak sing da su adu education sing UNICEF ki kari psychologist ke ame primary level da state responsibility law da bida free da pata thadok na competition to na han ba haiba se it is not a sign of good education apaba education system ama natte bako prithvi da private school leba ta ga su kamaina modality leini modality amagi makha lege dong ne pang likha pa ya da bhai tare madugi the government gi intervention karino ama kaino haibana sing magi state ama sema matam da state adugi lenga oigadoriba bureaucrat oigadoriba any daita lokho mayam sing ase khogi school asidagi tamaga satra dagi tholaka dong ne bako tholaiba mayam puna maksi gi afam da bisak ping edi class 1 dagi horakan da discriminate tawraga adugi class ena khaido oga taminaraga laba mayam marak sideda akoina society sida heng level da makok ta matonda akoi social equilibrium maintain to have yaroi bako ana sigi pot asimadi magi hogi tongan ba field da lakna da matam da standard tongan mai keno tawna ba mai specialize na khi matam da tongan pham da chana ba yai ama tawbe aduna wa amani adda privatization gi ma hen pham ba tamning ba phani ba khadu gi tongan tamning sakhi ba yai but level ama bokdi punna free and compulsory education se masi lehen ga dog ne ba adu lehen dragadi matam punamakta khoi gi lenga ki kari gi lari ba pot asidi mana privatization yahan gibanina privatize tawriba miusing aduna magi school do phai haina na ba natraga na tawna ba tongan mai school do katang na ba maintain tawjabanina madudina mayam hona compete to bu yaroi buko aduna pot mayam se aduna su ব্যক্তি moiba mayam yaudori ne buko adumang heta education apaba system amara haibadi yaroi aduna sidita lenga ki kari school pagalan si mission haiba pot ama laiba pot asida makhoina kari vision da tawino haiba pot ama si han tarka le pagalan si habdu kari vision da no pagalan do jaiba pot ama leidana ko si mayam singa se policy da kari sem do transparent posting da kari sem do adi leidana ko government gi school singa si kamai private school singa kamai regulate tawre mayam sangi bu ko adu mayam sing adu da sidi ka hoi ke heta ra khara moina sum memang puthok pa yana na baidana government school da adu tawa first bench yorok pa na ta position ya pa adu letter marks ya pa khara adu ada kaina pu to boi ba ne bu laiba mayam singa si masi akoi khana bu su loiba nai roi ai di masi ki keno se ai yam sam na hai kanda ai gi oiba poti up to a level of government stick to ba class 10 bo ekra 12 bo ekra si bokti akoi privatization gi fully privatization gi masi ki keno se as a policy government ki policy amoina masi leheloi do bani haibasi ai gi strong thesis na bane boko aduna masi gi mayokta masi gi keno to bosi da mate ki apaba angang oi adu tawada tawba haibaduna ta apaba education prokada na te boko adu dum thokane ba kayam wule isi kiam sange sai sange na ko angang apho wule ba asatri organization na hairo government na hairo ama na hairo moi na phai na oiba myam se duna kayam phaba thabak tawrakre ko si punna soirak pagi ne boko ai le hori ba myam sing aduna karamain leidi ai di leidana ko si myam sing si whole overall masigi yama comprehensive oiba vision ama masi leikadabani adu leitana heta keno khara tawraga heta madugi potu yagadabna te masi yam sawba chapter amani yam sawba issue amani leibak na karina adu na dan yamna taisa da po ata khoi gi min khara da mi ko keno ma ha ga yagadabna te bu ko ana sigi poche aduna leiu poche adum masi di adum moi tawhom thokpagi adum tawri bai duni da sina kaisu leiba keno si ahom la khadabti na te na iris main thamni hoi zalo shalapada headlines ko pukacharonge manipur da justice delay is justice denied haibagi thok thok labra special court
NDNPS Manipuna chahi anigi mamangda fix for judgment gi damakta list chaukiba yauna case ahungi judgment lauthoktree haibagi wafa headlines amanuza masida NDNPS ki ek ki matungina haibetare narcotic drugs and psychotropic substances kya akhoi ek sigi bari leina case singa se trial chathanabagi damakta first track court कोई फाउल लिखलबसु मसिगी ममांगदगी लमफेल कोर्ट कॉम्प्लेक्स लेरक्लिबा स्पेशल कोर्ट NDNPS की मणिपुरदी ngasiदगी चाही अनि हेनबगी ममांगदा कोर्ट असिना फिक्स फॉर जजमेंट हाइना डायरेक्शन पीखिबा ड्रग कक बरी लेनबा केस अहुंगे जजमेंट ऑर्डर ngasi फाउबा लाउथोकपा थेंगनद्री हाबगी वाफम न्यूज़ा मसिदा ने कोई मणिपुरदा जस्टिस डिले इज जस्टिस डिनाइड एना हाइरिबिसुजा मसि थोकलबरा हाबगी वाफम मसि न्यूज़ा अरोय बोयने कमाय थमिनिंगजा मसे कोर्ट की थबक तदी अखोइना ngang ba habisi mogi subsidize oiga haiba leibane buko ade contempt of court kain leibane buko mayama akhoi de ain gi minute min thudona khangde adu bu justice delayed is justice denied habisi di handak ta su kai bihar da nupa ma na ngawai crime tarubagi tawba kanda da magi punishment du la ka da masagi sahi marfu ga kyano surambadagi akhoi aduga tawminana bakhara na sigibdagi no legidre da na ko adugi potu gi wani da da luri di moina hojik judgment reserve tawgraba judgment lauthokta ba haibasi maksu akhoi gi wahang de hangningai ori ne ko court ta magi judge singi marakta madu government gi pressure leirabra lenga ki pressure leirabra madu free and democracy ki magi akhoi gi pillar mani manung da ama oiriba akhoi gi judiciary system aside da magi power si intervene tawrabra हाइबको सेपरेशन ऑफ पावर से लेत्रब्रा हाइबदु वाहंग थोले इने मयाम दगी असी कोर्ट की लरिबा मसी की पोसी दा अखोइना खबर द नाइबना लीगल फैटर्निटी हाइतारेको सिना वाहंग से हंगमम थो एबको मरम दे अखोइ सी लरिबा अखोइ की फिलर से अखोइ मसी मांग खरदा हाइबना सिंबा हाइबा मयाम सिंग असि मसी हंगमम थोइ सिदा हंगिबा पोसी दे खबर द कइदा पाउ यारोपगी अमा तौबगी वानी नतबदा मसी लीगल फैटर्निटी लरिबा मयाम सिंग असिना मसी की पोसे मोइददी मदुगी हक्तु लेदनको आदा अखोइना अदु अदा तारगदी को अदु तवदु सबजुदाइस ओबा अदु अदा खोइ खंगदे परिबो को मयाम लेबनेबो को लेबनिना मदुगी मरमदुदा खोइ कमेंट पिबसु खोइना एक्सपर्ट नतमिना हाइते अदुगा सिगी पोर्ट सिददी आइना हाइनिंगबदि लीगल फैटर्निटी दगी माई करी माई रिएक्शन लेगे दो मदुने हेना अचुंबा खोंथांग ओइगनी एना आइदि सुमाइन थमनेगी याम नुंगाइजे ओजाना चिबा मतम काइथोपिदुना नॉर्थ ईस्ट विंडो की न्यूज एनालिसिस सरु याबिदुना मपम फाबिबगे तमक्ता ओजाबो हानिंगा लेतना थागत फुंदुकचरी लोने नॉर्थ ईस्ट विंडो टीवी ना संदुकचरी बा न्यूज एनालिसिस मतंग सरुसिंजरे मियेंग ताबिरि बपुन मपु अमुका सोहना खुरमजरी नॉर्थ ईस्ट विंडो मियेंग ताबिरि बा मयाम पुनमकपु तरामना ओकचरी हौजिक मपालामगी थबकी पाव पिजरी अहानबदा अथुबगी ओइना दुबई की वेयरहाउस वर्कर की थबक कौरी हाइरिबा थबक असी एप्लाई तौबिनिंगबा मियोइसिंगना प्रेजेंटेबल एंड गुड कम्युनिकेशन स्किल लेबेता नतना मसागी चाही कुनमाथोइदगिना कुंट्राटरेट फावबदा लेबा ओइबिगदबनी हाइरिबा थबक असिगी पिजरिबा खुदोंग चाबसिंग अदुदी per day 12 hours duty hours ओइजगनी per week ta 6 days duty ओइजगनी 2 years work visa pijagani loinana accommodation and transportation pijabata natana medical and insurance su pijagani hairiba thabak asigi thagi oiba salary lising kuntaretagi haujagani ani subada United Arab Emirates ke driver gi thabak kauri hairiba thabak asi apply to winning ba miyosinga Indian car license ka loinana Gulf ki license leiba oigadabani amasung basic English communication leigadabani हाइरिबा थबक असिगी इंडियन लाइसेंस पाइबीबा मियोइसिंगी थागी ओइबा सैलरी दी लिसिंग यांखैदगी हौजगनी गल्फ लाइसेंस पाइबा मियोइसिंगी थागी ओइबा सैलरी लिसिंग यांखै मंगादगी हौजगनी अहुम सुबदा बेहरन वाटर पार्क की फीमेल रिटेल स्टाफ तरा कौरी हाइरिबा थबक असि अप्लाई तौबिनिंगबा मियोइसिंगना रिटेल एक्सपीरियंस लेबगा लोइनना यामद्रबदा 165 centimeter की चांगदा वांगबा ओइबिगदबनी थबक असि तौबा मियोइसिंगना पीरिबा खुदोंग चाबसिंग अदुदी accommodation transportation अदुगा duty meal सु पिजगनी हाइरिबा थबक असि थागी ओइबा सैलरी लिसिंग मौद्रा तरेतगी हौजगनी पमरोल की दमकता 7005273217 नत्रगा 9366230077 नत्रगा अखोगी ऑफिस नॉर्थ ईस्ट विंडो टीवी बिल्डिंग हता न्यू चेकोन रोड ता लेंगसिन बिराउ
Admission Open National Institute of Electronics and Information Technology NIELIT Imphal-gi tongan-tonganba course-singi admission haujari chahi amagi PGDCA chahi anigi MCA MTech AI and ML MSc IT MSc Bioinformatics yauna 2026-2027 session gidamak chahi marigi BCA BSc Computer Science BTech AI and ML amasung chahi ahungi Diploma Engineering da ming chananaba registration toba yaragani PGDCA MCA MTech AI and ML MSc IT MSc Bioinformatics ki oina registration tobagi aroiba numi lakliba June gi tarik 12 ni entrance test na June gi tarik 13 ta fangthokani BCA BSc Computer Science BTech AI and ML gi registration tobagi aroiba numi na Megi tang kunni entrance test na Megi tarik 13 da fangthokani nupa macha amasung nupi masagi hostel gi khudong chabasu pijari SC amasung ST mahiroi singi tuition fee free oijagani pijari ba QR code asida scan tawraga online registration tawbasu yagani akupa maro gidamak mobile number 8132062261 natragana 7005106072 da call tawbiraktuna khangbiba yagani